ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯔꯨꯕ ꯋꯥꯁꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯂꯦꯁꯅ ꯑꯃꯥꯏꯕ ꯊꯧꯖꯥꯜꯗ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯊꯧꯖꯥꯜꯗ ꯂꯣꯏꯅ ꯍꯥꯏꯕ ꯑꯗꯨꯗꯗꯤ ꯑꯃꯥꯏꯕ ꯊꯧꯖꯥꯜꯅ "ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯨꯒꯅꯨ, ꯅꯍꯥꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯣ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯃꯣꯏꯔꯥꯡꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯇꯧꯁꯤ" ꯍꯥꯏꯗꯨꯅ ꯋꯥꯂꯦꯁꯄꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁꯇꯨ ꯊꯤꯟꯊꯗꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯂꯒ ꯑꯃꯥꯏꯕ ꯊꯧꯖꯥꯜꯒꯤ ꯃꯌꯨꯝ ꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯊꯧꯖꯥꯜꯒꯤ ꯃꯌꯨꯝ ꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯞꯇꯨꯅ ꯌꯥꯜꯂꯛꯄꯒꯨꯝ ꯃꯁꯥꯗ ꯐꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯀꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯋꯥꯂꯦꯁ ꯃꯁꯥꯅ ꯈꯪꯖꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯋꯥꯂꯦꯁꯇꯣ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯁꯨꯝ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯏꯄꯨ ꯑꯃꯥꯏꯕ ꯊꯧꯖꯥꯜ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯁꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯊꯧꯖꯥꯜꯁꯨ ꯊꯣꯡꯒꯥꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯋꯥꯂꯦꯁ ꯑꯃꯗꯤ ꯑꯃꯥꯏꯕ ꯊꯧꯖꯥꯜꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏꯔꯥꯡ ꯂꯣꯝꯗ ꯑꯁꯨꯝ ꯍꯥꯏꯊꯔꯛꯄꯅ ꯑꯃꯥꯏꯕ ꯍꯦꯝꯕꯒꯤ ꯃꯌꯨꯝ ꯌꯧꯁꯜꯂꯛꯂꯤ꯫ ꯑꯃꯥꯏꯕ ꯍꯦꯝꯕꯗꯣ ꯃꯌꯨꯝꯗ ꯅꯤꯡꯊꯤꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯧꯖꯥꯜ ꯆꯪꯉꯛꯄ ꯎꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯦꯝꯕꯅ "ꯑꯥꯏ ꯊꯧꯖꯥꯜ, ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ? ꯆꯪꯂꯛꯎ ꯆꯪꯂꯛꯎ, ꯀꯨꯏꯔꯦꯅꯦꯍꯦ ꯅꯪꯕꯨ ꯎꯈꯤꯗꯕꯁꯤꯕꯣ." "ꯍꯣꯏ ꯑꯣꯖꯥ, ꯑꯩ ꯈꯣꯏꯔꯨꯝꯖꯔꯤ." "ꯌꯥꯔꯦ ꯌꯥꯔꯦ, ꯆꯪꯂꯛꯎ ꯆꯪꯂꯛꯎ." ꯑꯁꯨꯝꯅ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯃꯤꯟꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯊꯧꯖꯥꯜꯗ "ꯋꯥꯂꯦꯁꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯍꯥꯛꯅ ꯃꯥꯕꯨ ꯊꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯂꯥꯛꯂꯝꯃꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯁꯥꯟꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯧꯖꯥꯜꯅ ꯃꯉꯣꯟꯗ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯋꯥꯂꯦꯁꯅ ꯑꯣꯏꯈꯤꯕ ꯐꯤꯚꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯑꯃꯥꯏꯕ ꯍꯦꯝꯕꯗ ꯄꯥꯎ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯑꯃꯥꯏꯕ ꯊꯧꯖꯥꯜꯅ ꯍꯧꯖꯤꯛ ꯋꯥꯂꯦꯁꯇ ꯂꯥꯏꯃꯨ ꯑꯃꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯣꯏꯅꯅꯕ ꯂꯥꯡ ꯊꯥꯛꯄ ꯍꯧꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯄꯪꯖꯔꯕ ꯋꯥꯂꯦꯁꯇꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯣꯏꯔꯕꯅꯤ, ꯂꯥꯏꯃꯨ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯕꯅꯤ ꯈꯟꯖꯗꯨꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯊꯣꯛꯎꯔꯤ꯫ ꯇꯧꯕꯇꯕꯨ ꯂꯥꯏꯃꯨ ꯑꯗꯨꯅ ꯇꯧꯔꯤꯕꯗꯨꯗꯤ ꯈꯣꯏꯆꯥꯛ ꯊꯥꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯋꯥꯂꯦꯁꯅ ꯈꯪꯖꯕ ꯅꯠꯇꯦ꯫ "ꯑꯗꯨꯅ ꯑꯣꯖꯥ, ꯑꯄꯪꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯁꯤꯅꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯦꯝꯕꯅ "ꯐꯔꯦ ꯐꯔꯦ, ꯑꯩꯁꯨ ꯉꯔꯥꯡ ꯋꯥꯂꯦꯁꯀꯤ ꯃꯔꯝꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯛꯇꯥꯛꯇ ꯏꯔꯣꯟꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯒ ꯂꯥꯏꯃꯨ ꯑꯗꯨ ꯐꯥꯖꯤꯟꯕ ꯉꯝꯅꯅꯕ ꯑꯩ ꯊꯧꯔꯥꯡ ꯇꯧꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯦꯅꯦꯍꯦ꯫ ꯑꯗꯨꯅ ꯏꯕꯥꯅꯤ ꯑꯃꯨꯛꯇꯪ ꯋꯥ ꯈꯟꯅꯁꯤ꯫ ꯏꯕꯨꯡꯉꯣ ꯋꯥꯂꯦꯁ, ꯅꯍꯥꯛ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣ꯫ ꯑꯩ ꯅꯪꯒꯤ ꯑꯣꯖꯥ ꯑꯁꯤꯒ ꯑꯩꯒ ꯏꯃꯨꯡꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯇꯪ ꯇꯧꯃꯤꯟꯅꯔꯨꯈꯤꯒꯦ." "ꯍꯣꯏ, ꯐꯅꯤ ꯏꯄꯨ ꯑꯅꯤ, ꯑꯩ ꯃꯥꯡꯒꯣꯜꯁꯤꯗ ꯑꯗꯨꯝ ꯂꯩꯖꯍꯧꯒꯦ." ꯑꯁꯨꯝꯅ ꯌꯥꯅꯔꯕ ꯑꯗꯨꯗꯗꯤ ꯍꯦꯝꯕ ꯑꯃꯗꯤ ꯊꯧꯖꯥꯜ ꯑꯗꯣ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯐꯥꯛꯇꯣꯛꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯩꯋꯥ ꯃꯔꯣꯟꯗ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯋꯥꯂꯦꯁꯁꯨ ꯃꯄꯥꯟꯗ ꯐꯝꯅ ꯐꯝꯅ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗꯤ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ, ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯋꯥꯂꯦꯁꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯋꯥꯂꯦꯁ ꯃꯁꯥꯗꯣ ꯌꯥꯝꯅ ꯆꯔꯥꯡꯅꯈꯤ꯫ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯈꯟꯖꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯍꯦꯝꯕ ꯑꯃꯗꯤ ꯊꯧꯖꯥꯜꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯋꯥꯂꯦꯁꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯇꯧꯕ ꯌꯥꯔꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦꯀꯣ꯫ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯑꯃꯨꯛꯇꯪ ꯂꯩꯇꯥꯏꯅꯔꯒ ꯌꯦꯡꯁꯤꯀꯣ." "ꯐꯔꯦ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯑꯁꯤꯗ ꯂꯩꯔꯣ꯫ ꯑꯗꯨꯒ ꯊꯧꯖꯥꯜ, ꯑꯣꯖꯥ, ꯅꯪꯁꯨ ꯑꯩꯒꯤ ꯁꯤꯗ ꯂꯩꯔꯣꯅꯦ ꯉꯁꯤꯗꯤꯀꯣ." "ꯍꯣꯏ, ꯐꯒꯅꯤ ꯑꯣꯖꯥ." ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯋꯥꯂꯦꯁ, ꯊꯧꯖꯥꯜ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯥꯏꯕ ꯍꯦꯝꯕꯒꯤ ꯃꯌꯨꯝꯗ ꯉꯁꯤ ꯑꯁꯤꯃ ꯂꯩꯕ ꯇꯥꯔꯝꯃꯤ꯫
ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁꯅ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯛꯂꯔꯣꯏ ꯏꯃꯥꯟꯅꯕꯒꯤꯗ ꯂꯦꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃ ꯁꯤꯜ ꯂꯥꯡꯗꯨꯅ ꯃꯈꯣꯏ ꯐꯖꯅ ꯁꯦꯝ ꯁꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕ ꯑꯃꯗꯤ ꯊꯧꯖꯥꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯋꯥꯂꯦꯁꯇ ꯏꯕꯨꯡꯉꯣ ꯋꯥꯂꯦꯁ ꯂꯥꯎ 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 ꯂꯣꯛꯇꯥꯛ ꯂꯣꯝꯗ ꯆꯠꯁꯤ ꯂꯥꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯧꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯈꯥꯎ ꯃꯌꯣꯝ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯌꯥꯡꯀꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯊꯣꯔꯛꯂꯤ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯃꯃꯥꯡ ꯊꯥꯔꯤ ꯑꯗꯨꯒ ꯋꯥꯂꯦꯁꯅ ꯃꯊꯪꯅꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯊꯧꯖꯥꯜꯅ ꯏꯟꯅꯔꯤ ꯋꯥꯂꯦꯁꯅ ꯊꯧꯖꯥꯜ ꯑꯃꯗꯤ ꯑꯃꯥꯏꯕ ꯍꯦꯝꯕꯒꯤ ꯃꯌꯥꯏꯗ ꯂꯩꯍꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯄꯨꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯜ ꯌꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯍꯤꯅꯨꯡ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯍꯤ ꯑꯗꯣ ꯍꯣꯟꯗꯨꯅ ꯊꯣꯔꯛꯂꯤ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯂꯥꯇꯦꯟ ꯑꯗꯣ ꯋꯥꯂꯦꯁꯇ ꯄꯥꯏꯅꯅꯕ ꯍꯥꯏꯔꯤ ꯋꯥꯂꯦꯁꯁꯨ ꯂꯥꯇꯦꯟ ꯑꯗꯣ ꯄꯥꯏꯗꯨꯅ ꯃꯍꯥꯛ हि मथक अदुता लेपखꯠली मरुदा हेमबना लेपखꯠकनु तुमिना दुमक फमु अदुगा हिगी मखादा येंथगनुको नाहक अदो अईगी लुखमदा नत्रगना हिरुबाक्ता हाइबदी नंगना लेपिबा नंगना फम्मिबा अदुगी मखादा अदुमक येंथौ इमाइदा येंथबा यादेको अदुमना हाइरकपा अदुता वालेस होय हाइदुना महाग हिनुंग अदुदा मकुक अदो नोंथदुना अदुमक चटली अदुमना महागना चटलिङै मतम अदुदा महागकी मनाकोंदा इसिंग अदुदा nga mayab ama चाबगी मखोल तारी खोंजेल अदु ताबदा वालेस यामना येंगनिंखि अदुबु अमाइबा हेमबना येंगबा यादि हाइबदुदा महाग करी अमता येंगदि मदुदा नतना लोकटाक पाट अदुदा मखोई मी कयामा लाउनबा अमति कौनबगी मखोलसु तारी मदुदा नतना चाउरा चाउरबा nga फाबगी मरांग मरांग लांगनबदुसु महागना तारी कोइलै लेदुना जेंगनिंगबनी अदुबु अमाइबा हेमबना येंगबा यादि हाइबा अदुना महाग करी अमतदि येंद्री मतमदो नुमिदांगी पुंग 3 खरा हेलबा निपान तसलपा मतमनी सोमदना वालेसकी मयुम अदुता मखोइगी लेरिबा ममासिंग अमति मबुंग मचे पुनमक मखोइसु मागी कादा चाक लोइरकपा ngainaduna लेरी अदुमना लेरिङै मतम अदुता वालेसकी का अदुता कनागुम्बा मियुइ अमना पोचै लोइसनबा अमति फमुंग अदुदा अमुक चोंखत मखादा अमुक चोंथा तौबगी दुंगदांग मखोन जामना ताखी अदुमना मखोल तारकपा अदुता वालेसकी मयामबना कनानोने अखोइ इबुंगो वालेसकी कादा लेरिबसिबो माबु हलखरबा जालाने असुमना खलगा महाक वालेसकी कादा संगसिलई अदुमना संगसिलपददि कना अमता लेरमदि अदुगा पोचैसु अमता करीमता मसि लेंगमदि वालेसके मयामबदो हानदगी खरगा सिंगना लेबगा महाक परप थोरकली अदुगा वालेसकी मपागे मनाक्ता संगसिलकलगा पाबुंग वालेसकी कासी करीनो मैतौ तौई लाई चंगब्रा करीनो वालेसना हंतक तौरीबसे आइदि याम जिंगै माइबमतंग यिंथोकपति फबजानिको इबुंगो आइसु मदु खलमलिबनी अदुबु हौजिक फाउगिदि करिसु थुदोकपति तौदेदना अदुबु करिसु खलुगनु असुमना हाइरकपदुता वालेसके मयामबादुसु मागी कादा अदुमक चनख्रै असुमना तौदुना मतमदो हौजनख्रै वालेसकी इमुंग मनुंगसु साइसिंग साबा थकपा पुनमक लोइदुना तुमनख्रै नुमिदांगी पुंग 9 खरा हेलक्लबनी सोमदना कमदौरी वालेसपु कोइपु पुदुना चटलिबा अमाइबा हेमबा अमदि थौजालना लोकटाक पाट अदुगी जगा अमा यामना कन्ना थीरी मतमदुदा वालेसती मकोक नुथदुना असुम लेबदो वरकलदुना महागना अमाइबा थौजालदा हाइरई इपु आई कोक सुम नोंथरगा लेबसे यामना वारी कदा यौरबनो हाइबसु खंगी माइसे अमुतंग नोंखटलगा ngaksi amtang hut leithoke haibabu ai yadi nahakna hi asigi wangmada haibati hi asigi koibada tawriba singasi ubada nasadu thakat khiduna bihun chengka chengkum naduna sibasu yaribani maram maduna nahak namai nungkatpasu yati warabasu khangu nangi punsi hingnabani nebuko ngahak wabaduna siba yabna tine अदुमना अमाइबा थौजालना हाइरकपदुता हेबदसु तारादुना वालेस खरदि वाबा तारेने को मिंदामकने इबो
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯧꯖꯥꯜ ꯑꯃꯗꯤ ꯍꯦꯟꯕꯗꯣ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯍꯤ ꯑꯗꯣ ꯂꯦꯞꯇꯅ ꯍꯣꯟꯗꯨꯅ ꯃꯈꯣꯏꯅ ꯖꯒꯥ ꯑꯃ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯖꯒꯥ ꯑꯗꯣ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯍꯦꯟꯕꯅ ꯋꯥꯂꯦꯁꯇ "ꯑꯩ ꯋꯥꯂꯦꯁ, ꯌꯥꯔꯦ ꯌꯥꯔꯦ ꯅꯃꯥꯏ ꯅꯣꯡꯈꯠꯂꯣ, ꯑꯗꯨꯕꯨ ꯅꯪ ꯀꯤꯕꯗꯤ ꯌꯥꯗꯦꯀꯣ, ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯎꯔꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯂꯦꯁ ꯃꯀꯣꯛ ꯑꯗꯣ ꯁꯠ ꯅꯣꯟꯈꯠꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯄꯗꯗꯤ ꯂꯩꯔꯝꯂꯤꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯄ ꯁꯛꯇꯝ ꯑꯃꯗꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯄꯥꯛꯂꯕ ꯏꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯏꯃꯥꯏ ꯃꯊꯛ ꯑꯃꯗ ꯍꯤ ꯑꯗꯣ ꯊꯧꯗꯨꯅ ꯆꯠꯄ ꯑꯣꯏꯔꯝꯂꯦ꯫ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤꯒꯤ ꯂꯣꯔꯦꯟ ꯑꯃꯗꯤ ꯀꯛꯂꯕ ꯈꯨꯠꯁꯥ ꯈꯣꯡꯁꯥ ꯑꯃꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯀꯌꯥꯅ ꯇꯥꯎꯁꯤꯡꯒꯨꯝꯅ ꯇꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯂꯥꯇꯦꯟ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯨꯔꯩꯅꯔꯕ ꯃꯉꯥꯜ ꯀꯌꯥꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯉꯥꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯋꯥꯂꯦꯁꯇꯤ ꯀꯤꯈꯤꯕꯅ ꯂꯣꯏꯔꯤ꯫ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯋꯥꯡ ꯆꯥꯎꯔꯕ ꯂꯥꯏꯃꯨ ꯀꯌꯥ ꯐꯟꯗꯣꯛꯇꯨꯅ ꯃꯩꯈꯨ ꯀꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯁꯨ ꯋꯥꯂꯦꯁꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯊꯧꯖꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯏꯄꯨ, ꯀꯔꯤꯅꯣ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯑꯩꯁꯤꯕꯨ ꯁꯤꯒꯗꯧꯔꯤꯕ ꯖꯥꯠꯂꯥ?" "ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏꯅꯦ, ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯑꯣꯖꯥ ꯍꯦꯟꯕ ꯌꯥꯎꯔꯤꯅꯦ, ꯃꯁꯤꯗꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯂꯦꯁ ꯀꯤꯕꯗꯤ ꯈꯔ ꯐꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯦꯟꯕꯅ "ꯅꯈꯣꯏ ꯋꯥ ꯉꯥꯡꯂꯛꯂꯒꯅꯨꯀꯣ, ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯋꯥꯂꯦꯁ, ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ, ꯑꯩꯅ ꯍꯥꯏꯔꯛꯄ ꯊꯕꯛꯇꯣ ꯃꯗꯨ ꯈꯛꯇꯃꯛ ꯇꯧꯒꯗꯕꯅꯤꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯂꯥꯏ ꯇꯥꯏꯅꯕ ꯍꯧꯒꯦ꯫ "ꯑꯩ ꯊꯧꯖꯥꯜ"꯫ "ꯑꯣꯖꯥ, ꯅꯪꯅ ꯑꯉꯥꯡꯁꯤ ꯈꯔ ꯁꯦꯟꯅꯧ"꯫ "ꯍꯣꯏ, ꯐꯒꯅꯤ ꯑꯣꯖꯥ"꯫ ꯑꯁꯨꯝꯅ ꯍꯦꯟꯕꯅ ꯋꯥꯂꯦꯁꯄꯨ ꯊꯧꯖꯥꯜꯒ ꯁꯤꯟꯅꯔꯕ ꯃꯇꯨꯡ ꯍꯦꯟꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏ ꯀꯧꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁ ꯑꯃꯗꯤ ꯊꯧꯖꯥꯜꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯑꯃꯗꯤ ꯏꯁꯤꯡ ꯑꯗꯨꯗ ꯆꯕꯨꯡ ꯆꯕꯨꯡ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯁꯥ ꯑꯃꯅ ꯂꯩꯌꯣꯟꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯦꯟꯕꯅ "ꯏꯕꯨꯡꯉꯣ ꯋꯥꯂꯦꯁ, ꯏꯁꯤꯡ ꯏꯃꯥꯏ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯂꯥꯏꯃꯨꯅ ꯌꯥꯠꯈ꯭ꯔꯕ, ꯍꯥꯏꯕꯗꯤ ꯂꯥꯏꯃꯨꯅ ꯈꯨꯕꯥꯛꯇ ꯂꯦꯜꯂꯝꯕ ꯅꯪꯒꯤ ꯈꯨꯕꯥꯛ ꯑꯗꯨ ꯏꯁꯤꯡ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯁꯜꯂꯨ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯋꯥꯂꯦꯁ ꯊꯤꯟꯊꯗꯅ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯣ ꯆꯨꯞ ꯂꯨꯞꯁꯜꯂꯤ꯫ ꯏꯁꯤꯡ ꯑꯗꯣ ꯃꯩꯒꯨꯝꯅ ꯁꯥꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯂꯨꯞꯁꯟꯕ ꯉꯝꯗꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯁꯠ ꯆꯤꯡꯈꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯕꯅ "ꯏꯌꯥ, ꯅꯨꯄꯥ ꯃꯥꯟꯗꯦꯗ ꯍꯩꯕꯣ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯅꯦ, ꯂꯨꯞꯁꯜꯂꯨꯔꯦ ꯅꯪꯕꯣ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯋꯥꯂꯦꯁ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯨ ꯀꯟꯅ ꯁꯥꯔꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯣ ꯂꯨꯞꯁꯟꯗꯨꯅ ꯃꯍꯥꯛ ꯈꯥꯡꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯍꯦꯟꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯊꯪ ꯃꯊꯪ ꯁꯣꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯃꯊꯪ ꯃꯊꯪ ꯀꯧꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯇꯥꯏꯅꯗꯨꯅ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯂꯩꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯈꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯂꯧꯈꯠꯄꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯉꯝꯗ꯭ꯔꯤ꯫ ꯂꯥꯏꯃꯨ ꯑꯃ ꯂꯨꯞꯈꯤ, ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯨꯞꯈꯤꯕ ꯏꯔꯣꯟꯅꯨꯡ ꯑꯗꯨ ꯌꯧꯕ ꯉꯝꯗꯅ ꯁꯥꯃꯟꯈꯤꯕꯅ ꯃꯁꯥ ꯑꯗꯣ ꯂꯨꯞꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯥꯎꯒꯠꯂꯛꯏ꯫ ꯑꯃꯃꯨꯛ ꯂꯨꯞꯈꯤ, ꯑꯗꯨ ꯃꯉꯥꯏ, ꯃꯍꯥꯛꯁꯨ ꯃꯅꯨꯡ ꯌꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯥꯎꯒꯠꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯍꯦꯟꯕ ꯎꯄꯥꯏ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯧꯖꯥꯜꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯕꯨꯡꯉꯣ ꯊꯧꯖꯥꯜ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯌꯦꯡꯉꯨ, ꯂꯥꯏꯃꯨꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇ ꯂꯨꯞꯄꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯃꯁꯤꯗꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ, ꯀꯝꯗꯧꯁꯤꯒꯦ? "ꯑꯣꯖꯥ, ꯑꯩꯒꯤꯁꯨ ꯍꯩꯖꯕ ꯉꯝꯖꯕ ꯈꯔꯗꯤ ꯂꯩꯖꯩ, ꯃꯁꯤ ꯑꯃꯨꯛꯇꯪ ꯁꯤꯖꯤꯟꯅꯁꯤꯔꯥꯗꯅ ꯉꯁꯥꯏ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕ ꯃꯇꯝꯗ ꯍꯤꯌꯥꯡ ꯑꯊꯧꯕ ꯀꯧꯊꯣꯛꯂꯕꯗꯤ ꯉꯝꯒꯅꯤ ꯍꯥꯏꯗꯅ ꯑꯃ"꯫ "ꯑꯣ, ꯍꯩ, ꯆꯨꯝꯃꯤꯅꯦꯍꯦ, ꯃꯗꯨꯗꯤ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯔꯨꯔꯦꯗꯅ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯀꯧꯊꯣꯛꯇꯨꯅ ꯑꯃꯨꯛꯇꯪ ꯇꯥꯏꯅꯒꯦꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯍꯤꯌꯥꯡ ꯑꯊꯧꯕꯕꯨ ꯀꯧꯊꯣꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯍꯦꯛ ꯀꯧꯊꯣꯔꯛꯄ ꯑꯗꯨꯗ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯑꯗꯨꯗ ꯇꯧꯔꯝꯕ ꯁꯞꯇ꯭ꯔꯁꯤꯡ ꯑꯗꯣ ꯃꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯒꯠꯅ ꯁꯞꯇ꯭ꯔ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯏꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯏꯄꯣꯝ ꯀꯥꯔꯛꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯑꯆꯧ ꯑꯆꯧꯕ ꯁꯥ ꯉꯥ ꯀꯌꯥꯅ ꯏꯁꯤꯡ ꯑꯗꯨꯗ ꯆꯕꯣꯡ ꯆꯕꯣꯡ ꯏꯔꯣꯏꯕ ꯑꯃꯗꯤ ꯉꯥꯅꯩꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯕꯗ ꯅꯠꯇꯅ ꯀꯤꯔꯕ ꯃꯈꯣꯜ ꯀꯌꯥꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ꯫ ꯑꯔꯥꯞꯄꯗ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥ ꯀꯥ ꯂꯥꯎꯗꯨꯅ ꯆꯦꯟꯅꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯍꯦꯟꯕ ꯑꯃꯗꯤ ꯊꯧꯖꯥꯜ ꯃꯁꯥꯗ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯕꯅꯤ꯫
ꯑꯗꯨꯕꯨ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕꯅꯤ ꯆꯪꯁꯤꯜꯂꯨꯔꯕꯅꯤꯅ ꯄꯥꯛ ꯍꯟꯗꯣꯛꯄꯗꯤ ꯌꯥꯔꯔꯣꯏ ꯂꯣꯏꯁꯤꯜꯂꯝꯗꯅ ꯍꯜꯂꯕꯗꯤ ꯊꯋꯥꯏ ꯃꯥꯡꯂꯒꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯈꯣꯏꯅ ꯂꯣꯏꯁꯤꯟꯅꯅꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯄꯥꯟꯗꯝ ꯑꯗꯣ ꯐꯪꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯀꯧꯈꯤꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯗꯨꯁꯨ ꯍꯦꯝꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯂꯧꯈꯠꯄꯤꯅꯅꯕ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯗꯨꯅ ꯏꯂꯥꯏ ꯂꯥꯏꯅ ꯂꯧꯈꯠꯄꯤꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯁꯨ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯂꯦꯝꯂꯩ ꯉꯥꯕꯨ ꯑꯣꯟꯗꯨꯅ ꯂꯨꯞꯈ꯭ꯔꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯨꯞꯂꯨꯔꯕꯒꯤ ꯇꯨꯡꯗ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯗꯣ ꯁꯨꯡꯐꯥꯎ ꯐꯥꯎꯒꯠꯂꯛꯇ꯭ꯔꯤ ꯍꯦꯝꯕ ꯑꯃꯗꯤ ꯊꯧꯖꯥꯜ ꯀꯔꯤꯕꯨ ꯇꯧꯈ꯭ꯔꯕꯅꯣ ꯈꯟꯗꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯋꯥ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ ꯃꯗꯨꯗ ꯊꯧꯖꯥꯜ ꯑꯃꯗꯤ ꯍꯦꯝꯕꯅ ꯋꯥꯂꯦꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯋꯥꯂꯦꯁ ꯑꯗꯣ ꯃꯃꯥꯏ ꯑꯗꯣ ꯍꯤꯅꯨꯡ ꯑꯗꯨꯗ ꯂꯨꯞꯁꯤꯜꯂꯒ ꯃꯈꯨꯠ ꯑꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯨꯞꯁꯤꯟꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯏ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯍꯦꯝꯕꯅ ꯑꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯩ ꯃꯈꯨꯠꯇꯨ ꯆꯤꯡꯈꯠꯂꯨꯅꯦ ꯑꯗꯨꯝꯅ ꯍꯦꯝꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯧꯖꯥꯜ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯋꯥꯂꯦꯁꯀꯤ ꯃꯈꯨꯠ ꯑꯗꯣ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯃꯁꯥ ꯑꯗꯣ ꯂꯣꯡꯅ ꯍꯤꯞꯍꯟꯗꯨꯅ ꯋꯥꯂꯦꯁꯄꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯋꯥꯂꯦꯁꯇꯤ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯃꯨꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯍꯦꯝꯕꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤꯗꯤ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯆꯨꯞꯇꯨꯅ ꯂꯩꯔꯝꯂꯦꯗꯅ ꯍꯩ ꯊꯧꯖꯥꯜ ꯑꯉꯥꯡꯁꯤ ꯑꯃꯨꯛꯇ ꯂꯩꯇꯥꯏꯅꯣ ꯑꯩ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯇꯧꯔꯤꯕꯗꯣ ꯀꯗꯥꯏ ꯌꯧꯔꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯂꯩꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯂꯧꯈꯠꯅꯅꯕ ꯑꯃꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯈꯪꯗꯣꯛꯅꯅꯕ ꯑꯗꯨꯒ ꯋꯥꯂꯦꯁꯄꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯋꯥꯂꯦꯁꯀꯤ ꯃꯌꯨꯝ ꯑꯗꯨꯗꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯂꯦꯁꯀꯤ ꯃꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯋꯥꯂꯦꯁꯅ ꯀꯧꯗꯨꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯃꯨ ꯑꯗꯣ ꯋꯥꯂꯦꯁ ꯂꯩꯇꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯗꯨꯝꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯗꯨꯡ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯋꯥꯂꯦꯁꯀꯤ ꯃꯌꯥꯝꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯋꯥꯂꯦꯁ ꯍꯥꯏꯕ ꯑꯉꯥꯡꯁꯤꯅ ꯂꯥꯏ ꯑꯁꯤ ꯁꯥꯟꯅꯕꯗꯒꯤ ꯑꯩꯈꯣꯏ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯀꯅꯥꯅꯣꯅꯦ ꯃꯅꯤꯡ ꯃꯌꯥꯗ ꯗꯨꯡ ꯑꯍꯤꯡ ꯑꯁꯤꯗ ꯆꯠꯂꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯀꯥ ꯑꯗꯨꯗ ꯋꯥꯂꯦꯁꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥ ꯑꯗꯨꯅ ꯋꯥꯂꯦꯁ ꯍꯜꯂꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯂꯦꯁꯀꯤ ꯀꯥꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤꯕꯗꯣ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯎꯔꯤ ꯋꯥꯂꯦꯁ ꯂꯩꯇꯕꯅꯤꯅ ꯀꯥ ꯑꯗꯣ ꯃꯩ ꯃꯨꯊꯠꯄꯅꯤꯅ ꯄꯨꯝꯃꯝ ꯃꯝꯃꯤ ꯊꯪꯅꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨꯗ ꯉꯥꯜꯂꯤꯕ ꯃꯩꯁꯤꯡ ꯑꯗꯨꯅ ꯋꯥꯂꯦꯁꯀꯤ ꯀꯥ ꯑꯗꯣ ꯈꯖꯤꯛꯇꯪ ꯉꯥꯟꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒꯨꯝꯂꯕ ꯃꯃꯤ ꯁꯥꯃꯤ ꯉꯥꯜꯂꯤꯕ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯍꯩꯃꯥ ꯋꯥꯂꯦꯁ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯕ ꯃꯩꯒ ꯊꯥꯟꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯩ ꯑꯗꯣ ꯇꯦꯛ ꯂꯥꯎꯅ ꯊꯥꯜꯂꯤ ꯑꯗꯨꯒ ꯂꯩꯊꯣꯔꯛꯄꯗꯗꯤ ꯋꯥꯂꯦꯁꯇꯣ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯝꯗ꯭ꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯀꯥ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯄꯥꯅ ꯍꯩ ꯋꯥꯂꯦꯁꯄꯨ ꯍꯜꯂꯛꯂꯕ꯭ꯔꯅꯦ ꯊꯣꯡ ꯍꯥꯡꯉꯨ ꯈꯣꯠꯂꯨ ꯍꯥꯏꯕꯅꯆꯤꯡꯕ ꯀꯔꯤ ꯑꯃꯠꯇ ꯇꯥꯈꯤꯗꯦꯗ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯗꯣ ꯀꯥ ꯑꯗꯨꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ ꯅꯨꯡꯁꯥ ꯊꯥꯐꯦꯠ ꯍꯣꯜꯂꯤ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯕꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯄꯥꯅ ꯍꯩ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯁꯥꯗꯨꯅ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯨꯕꯣ ꯅꯠꯇꯦ ꯋꯥꯂꯦꯁ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯃꯈꯣꯏ ꯕꯕꯥ ꯋꯥꯂꯦꯁꯀꯤ ꯀꯥꯗ ꯀꯔꯤꯅꯣꯃ ꯂꯩꯍꯧꯏ ꯑꯩꯅꯅꯦ ꯄ꯭ꯔꯞ ꯆꯪꯕꯗꯅꯦ ꯋꯥꯂꯦꯁꯇꯣ ꯐꯃꯨꯡꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯋꯥꯂꯦꯁ ꯑꯣꯏꯕ꯭ꯔ ꯅꯤꯡꯗꯅꯅꯦ ꯀꯥꯒꯤ ꯕꯂꯞꯇꯣ ꯊꯥꯜꯂꯒ ꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯋꯥꯂꯦꯁꯇꯣ ꯂꯩꯔꯝꯗ꯭ꯔꯤ ꯑꯩꯅ ꯋꯥꯂꯦꯁꯇꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯩꯅ ꯌꯦꯡꯂꯛꯄꯗꯗꯤꯅꯦ ꯋꯥꯂꯦꯁꯀꯤ ꯃꯍꯥꯛꯀꯤ ꯎꯄꯨ ꯂꯩꯕꯗꯨꯒꯤ ꯃꯔꯨꯝꯗ ꯀꯅꯥꯅꯣꯃ ꯃꯃꯥꯏꯗꯣ ꯐꯂꯥꯡꯒ ꯂꯩꯁꯤꯜꯂꯒ ꯂꯩꯕꯗꯨ ꯎꯕꯗꯒꯤ ꯑꯩꯅ ꯋꯥꯂꯦꯁ ꯅꯪꯒꯤꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯃꯃꯥꯏ ꯑꯗꯣ ꯃꯨꯟꯅ ꯂꯩꯊꯣꯔꯛꯂꯤꯕꯅꯤꯅꯦ ꯃꯗꯨ ꯎꯕꯗꯒꯤ ꯑꯩ ꯆꯦꯜꯂꯛꯂꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕꯗꯨ ꯆꯨꯝꯃꯦꯗꯅ ꯍꯩ ꯃꯃꯥ ꯋꯥꯂꯦꯁꯁꯤ ꯂꯥꯏ ꯁꯥꯟꯅꯕ ꯃꯥꯜꯂꯤꯅꯦ ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯉꯥꯡꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯅꯥꯕ ꯐꯔꯛꯇ ꯉꯥꯏꯔꯤꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯃꯗꯨꯁꯨ ꯈꯔ ꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯕꯨ ꯃꯥ ꯂꯥꯛꯈꯤꯁꯤꯅꯨ ꯑꯩ ꯃꯉꯣꯟꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯪꯒꯦꯀꯣ ꯐꯔꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯨꯔꯒꯅꯨ
ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯋꯥꯂꯦꯁꯀꯤ ꯀꯥ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯗꯨꯡ ꯗꯨꯡ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯇꯥꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥꯗꯁꯨ ꯀꯅꯥꯅꯣ ꯑꯃ ꯒꯨꯗꯨꯡ ꯒꯨꯗꯨꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗꯁꯨ ꯀꯅꯥꯒꯨꯝꯕꯅ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯈꯟꯊꯗꯅ ꯀꯤꯔꯕꯁꯨ ꯀꯤꯅ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕꯗ ꯉꯥꯏꯔꯁꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯍꯤꯡ ꯑꯗꯨꯃ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯅꯅꯕꯒꯤꯗꯃꯛ ꯍꯤꯞꯅꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯦꯝꯕ ꯑꯃꯗꯤ ꯊꯧꯖꯥꯜ ꯑꯃꯗꯤ ꯋꯥꯂꯦꯁ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯂꯣꯛꯇꯥꯛ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯨꯅꯨꯡꯗ ꯂꯩꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯊꯣꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯗꯨꯁꯨ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯨꯅꯨꯡ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯤ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯆꯣꯛꯊꯕꯒꯨꯝ ꯎꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅꯁꯨ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯀꯩꯗꯧꯔꯦ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯤꯌꯥꯡ ꯑꯊꯧꯕ ꯅꯪꯅ ꯑꯗꯨꯛ ꯊꯤꯅ ꯁꯥꯎꯔꯤꯕꯗꯨꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯇꯥꯎ ꯑꯃꯥꯏꯕ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯐꯨꯔꯛꯈ꯭ꯔꯦ ꯑꯩꯁꯨ ꯉꯝꯅꯅꯕ ꯍꯣꯠꯅꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯇꯨꯡꯗꯗꯤ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯂꯒꯅꯨ ꯅꯣꯏꯅ ꯑꯁꯨꯝꯅ ꯀꯧꯔꯛꯂꯤꯕꯁꯦ ꯉꯁꯤꯒꯗꯤ 3ꯂꯛ ꯁꯨꯔꯕꯅꯤ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯨꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤ ꯅꯈꯣꯏꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯅꯄꯨꯟꯁꯤꯒꯤꯁꯨ ꯉꯝꯂꯣꯏ ꯃꯍꯥꯛꯇꯤ ꯈꯣꯌꯨꯝ ꯂꯌꯥꯝꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯂꯧꯊꯣꯛꯄ ꯉꯝꯂꯣꯏ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯂꯒꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯃꯥꯡꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯑꯣꯖꯥ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯕꯨ ꯃꯥꯅ ꯍꯥꯏꯕꯗꯨꯕꯨ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯃꯍꯥꯛꯄꯨ ꯀꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯛꯂꯤꯕꯁꯤ 2ꯔꯛ 3ꯂꯛ ꯁꯨꯔꯦ ꯍꯥꯏꯕ ꯀꯅꯥꯅ ꯀꯧꯔꯤꯕꯖꯥꯠꯅꯣ ꯊꯧꯖꯥꯜ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯄꯥꯏꯔꯝꯕ ꯑꯃꯥꯏꯕꯁꯤꯡꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯔꯝꯂꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯤꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯗꯨ ꯃꯈꯣꯏꯅꯁꯨ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯍꯥꯛꯄꯨ ꯁꯤꯖꯤꯟꯅꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯗꯨꯅ ꯃꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯏ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤꯕꯗꯣ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯝꯂꯔꯣꯏ ꯀꯝꯗꯧꯁꯤꯒꯦ ꯏꯕꯨꯡꯉꯣ ꯋꯥꯂꯦꯁꯁꯤ ꯃꯄꯨꯟꯁꯤ ꯂꯣꯏꯕ ꯇꯥꯕꯅꯤꯅꯦ ꯀꯅꯥꯃꯠꯇꯅ ꯃꯥꯕꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯑꯗꯨꯗꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯝꯗꯧꯁꯤꯒꯦ ꯀꯝꯗꯧꯕ ꯍꯥꯏꯕꯕꯨ ꯋꯥꯂꯦꯁꯁꯤ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯕ ꯇꯥꯕꯅꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯍꯤꯡ ꯑꯁꯤꯗꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦꯅꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯅꯪꯒ ꯄꯨꯟꯅ ꯆꯠꯈꯤꯒꯗꯕꯅꯤꯅꯦ ꯍꯣꯏ ꯐꯔꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ ꯐꯔꯦ ꯑꯉꯥꯡꯁꯤꯁꯨ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤꯉꯩ ꯌꯨꯝꯗ ꯄꯨꯅꯅꯕ ꯇꯧꯔꯁꯤ ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯇꯥꯏꯅꯔꯨꯔꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯍꯦꯝꯕ ꯑꯃꯗꯤ ꯊꯧꯖꯥꯜꯅ ꯋꯥꯂꯦꯁꯀꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯔꯤꯉꯩ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯨꯝ ꯌꯧꯅꯅꯕ ꯄꯣꯔꯛꯂꯦ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯔꯕꯅꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯋꯥꯂꯦꯁꯇꯣ ꯑꯃꯥꯏꯕ ꯍꯦꯝꯕꯒꯤ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯀꯠꯅꯔꯤ ꯋꯥꯂꯦꯁꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯋꯥꯂꯦꯁ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯅꯣꯡ ꯉꯥꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯅ ꯀꯔꯤꯅꯣ ꯑꯩꯕꯨ ꯉꯔꯥꯡ ꯂꯣꯛꯇꯥꯛꯇ ꯆꯠꯈꯤꯕꯗꯥꯏꯅꯦ ꯃꯪ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯀꯣꯏꯂꯩ ꯂꯩꯔꯣꯟ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥꯗꯣ ꯃꯍꯥꯛꯀꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯅ ꯑꯩꯅ ꯂꯩꯔꯤꯕꯁꯤꯅ ꯀꯗꯥꯏꯗꯅꯣꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯥꯏꯕ ꯊꯧꯖꯥꯜ ꯑꯃꯗꯤ ꯍꯦꯝꯕꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯋꯥꯂꯦꯁ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯄꯨ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯑꯗꯨꯝꯅ ꯋꯥꯂꯦꯁꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯍꯦꯝꯕꯅ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯅꯪꯅꯦ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨꯗ ꯋꯥꯟꯊꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯈꯤꯕꯅꯤ ꯑꯗꯨ ꯏꯄꯨ ꯑꯩ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯣ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ ꯑꯩꯈꯣꯏꯅ ꯂꯥꯏ ꯇꯥꯏꯅꯈ꯭ꯔꯕꯅꯤꯀꯣ ꯅꯪ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯂꯒꯗꯕꯅꯤ ꯐꯔꯦ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯕꯅꯤꯅ ꯅꯪꯒꯤ ꯑꯣꯖꯥ ꯊꯧꯖꯥꯜꯒ ꯄꯨꯟꯅ ꯅꯈꯣꯏ ꯌꯨꯝꯗ ꯍꯜꯂꯨꯀꯣ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯇꯥꯏꯅꯕꯁꯨ ꯂꯣꯏꯔꯦꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯧꯖꯥꯜꯅ ꯋꯥꯂꯦꯁ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ ꯅꯪꯁꯨ ꯋꯥꯈꯜ ꯂꯥꯛꯂꯕꯅꯤꯅ ꯀꯣ ꯍꯣꯏ ꯏꯄꯨ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯇꯧꯔꯔꯣꯏꯀꯣ ꯋꯥꯂꯦꯁ ꯅꯪꯕꯨ ꯁꯤꯕꯁꯤꯕꯨ ꯌꯥꯝꯅ ꯀꯤꯕ꯭ꯔꯅꯦ ꯏꯄꯨ
ꯑꯩ ꯁꯤꯕ ꯀꯤꯕꯒꯤꯅꯤꯅꯦ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯁꯦ ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯪꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤꯀꯣ ꯁꯤꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯗꯨꯛ ꯋꯥꯁꯟꯒꯗꯕ ꯅꯠꯇꯦ ꯐꯔꯦ ꯐꯔꯦ ꯌꯨꯝꯗ ꯍꯜꯂꯣ ꯑꯩ ꯊꯧꯖꯥꯜ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯅꯍꯥꯛꯅ ꯆꯠꯊꯧꯀꯣ ꯐꯒꯅꯤ ꯑꯣꯖꯥ ꯑꯩ ꯋꯥꯂꯦꯁ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯏꯄꯨ ꯑꯁꯨꯝꯅ ꯋꯥꯂꯦꯁ ꯑꯃꯗꯤ ꯊꯧꯖꯥꯜꯗꯣ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯦꯝꯕꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯂꯥꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ